Kukisingna injustice ki mayokta lauriba kholau NIA na namthanaba honare haukiba matam khara sida NIA yauna tongan ba agency singna kuki jo singi mara leijadraba luchingba kayagi mathakta tongan ba case kaya pansinduna chathariba thawong asi akanba mongda condemn tawi thawong asi injustice ki mayokta lauriba kholau singbu namthanaba honabani haina KSO Churachandpur March Student Association Tuitha5 Joint Headquarters amasung Jaumi Student Federation General Headquarter na thadorokpa joint statement amana hairi Cherula sina makhata na haribana NIA na khulai paidaba civilian leadership the national security the threat tawre haiduna case kaya pansinduna selective target tawriba si akan mamong the condemn tawi aduga nakala madana anti national activity kaya amadi Valley district sing the thokli masigi khwaidagi nawba khudam haibabu mamang tha September taragama panda nambolda Assam Rifles ki convoy amada ambush tawduna Assam Rifles ki personal ani hatkibaduni hojik leriba watho asi case sing handle tawbada kuki jo miyamgi mayokta bias laina awang bathakta chathai aduga makhoi gi miyamgi mathakta chathaba ka hemba thodok singna chenaba singi mathakta chathaba progressing di ichachatana leiri khudam oina David Thekpu Meeeoi bagi minung si wang mada hat khi haina maral siraduna NIA gi maikai digi asiguma michang mikhai naiba thawong sing chathaba si leptuna majority maidei community sing chenariba case sing asi athubu matamda loishin gadabani tongan ba agency sing na makhoi gi miyam da michang mikhai naiba mong da thawong kaya chathai Jammu amasung Kashmir gi style da Churachandpur district ki Henglep subdivision gi manung chanba Khanpe village dana encounter chathari aduga valley dana counter insurgency operation gi thaba asi yamna namely thawdo aduda laikhidraba youth sing adu maite aggression gi mayokta makhoi gi lamsing defend tawnaba honariba youth sing ni hairi maite sing bu criminal ama oina uhanbagi thawong yaningde maite alliance state asida hojik thoklibe irang asiga mari leinana michang mikhai naiba mongda amasung selective oiba mongda media coverage tawduna Manipur state asigi civil society sing amasung maitei civilian sing bu criminal oina uhanna ba honna bagi thawong asi maitei alliance na condemn tawi haina loop asina thadorokpa cherol amana hairi cherol asina makhata na hairibana People's Union for Civil Liberties PUCL Al Jazeera di Ware di Print di Caravan di Hindu amasung Editors Guild of India yauna tongan ba media outlet amasung organization kharana nakal nama khaktagi oiba narrative ta kuki militant sing volunteer gi namada promote tawba aduga maitei community singna aranba mongdo uhanbagi thawong asi yaningde haukiba chahi 2023 gi May 3 dagi hauna state asida paksana thoglakhiba irang asina maram oiraga Meeeoi chaniga yankhai gi mathakta lehen khidre loinana Meeeoi lising kayana lanjen aduna leiribani hariba watho asigi maroiba maram adu khangana bohona bagi mahuta media outlet amasung Organization kharana chumdaba amadi selective oiba reporting ki khuthangda division 9 na thabak tawri hariba bias oiba reporting kaya asina maitei community asi lan pamba aduga narco terrorism aduga poppy cultivation drug smuggling amasung illegal immigration ga mari leinariba kuki militant sing activities sing asina kupsenduna thamli maram aduna hena irang thongnaba mongda paupi bagi mahuta ethical amasung responsible journalism ama oina tokhai tahannaba honabagi mahuta unity sagat nabaromda oina thabak tawnaba appeal tawri hairi November tha fawbagi manungda miyamgi anawba lainga ama semdrabadi BJP awaba oigani MLA Rameswar anawba laingak semdana November tha fawbagi manungda PR thamlabadi miyamgi yengduna wakholon manaba MLA kharaga punsilaga speaker bu leader ni haina governor da claim tawragani haina Kairaw SCG MLA Laoba Rameswar na phongdokre wafam masing asi APL apology dissolution kauba yum kai sabada season nagadaba thongnawgi exhibition hawdokpaga loinana showroom ama hangdokpaga mari lenana phongdokhibani thawram aduda Kairaw SCG MLA Laoba Rameswar na makhatar duna hai November tha fawbagi manungda Manipur da anawba lainga ama thubada semnaba hona hawdrabadi BJP asi awaba kaya mayoknagani awaba si IDP amadi miyam su soidina saruk yaduna hena awaba kaya mayoknarakpa yabagi fibam lei adubo athubada anawba lainga ama semhawbada afaba khongthang oigani hojik paliba PR lenga asidi mapu leitaba lainga ama gumbani anawba lainga ama semlaroi hairagana anawba mikhal ama pangthoktuna lamdam asigi miyamna wariba si kokhanaba honabana achuma khongthang oigani BJP gi MLA singna party asi thadokpa natraga thadoktaba haiba adudi masa gi apambani karigumba anawba lainga ama semdana adumak leirabadi ching amadi tamda leiriba wakholon manaba MLA sing punsinduna speaker bu makhoi gi leader ama oina governor da claim tawragani masi lamdam asida PR lengak leirakpadagi miyamna thengnariba khudongchadaba amadi awaba kaya asi yengduna tawgadaba khongthang amani haiki Thawram aduda speaker ti hei saitrabatana hai ngasi hangdokliba showroom asina hangdoliba Meeeoi asi khaktana tana atopa Meeeoi singdasu soidana kanaba kaya piragani thabak tawbada laingakta ngakta tangduna leibagi mahuta ikoi isa su honnaba asi
ngasi hangdoliba showroom amadi exhibition asida takli November thagi manungda anawba lainga ama semba haibasi BJP Manipur unit ki maikaidagi haibana hena chungani athubada center gi luchingba singlaktuna lamda masida anawba lainga ama semnabagi damak poram yatlaba yai haibagi paudi lei adubu lainga semba semdabadudi chap chana haiba ngamde haiki Thoubal district ki tangjengda pangthokiba showroom hangdokpagi thorum aduda MLA ki Rovindrosu saruk yaki Kangpukpi district ki manung chana lairiba travel khul kaya none district ta yauhanaba taksinkhre Maruaina Imphal Jiribam lambi gi sarukta lairiba Kangpukpi district ki manung chana travel khul kaya none district ta chalhannaba inter district boundaries reorganization demand committee for administrative convenience na ngarang none da khongchat pangthokiba Bharat Sarkar gi Union Minister of State for Home Affairs Bandi Sanjay Kumar da memorandum pisinduna taksinkhre committee gi maikai dagi Union Minister da pisinkiba memorandum aduda yauriba warol singdi maruaina Sadar Hills Kangpokpi district ki manungchana lairiba Aimol Tiru Inpui Kharam amasung Rongmai khulsing asi none district ki manungda chalhanbiu hariba khulsing asi 1980 gi angan basarukta Tamenglong district ki manungchana lairam khibani hiramasi gi matangda committee asi gi maikai digi matam madudagi hauna Bharat Sarkar gi Prime Minister amasung Union Home Minister da memorandum kaya pisinduna taknaduna lakhibani Genuine oiba demand asigi matangda central government amasung state government gi maikai digi positive oiba response kaya pirakrabasu hauzik phawba chapchaba khongthang amata laukhate Manipur state government gi maikai dagi inter district boundary asi reorganization taubaga mari lainana district boundary reorganization committee kaya semkhre ing 2011 2013 amasung 2018 da tongan ba committee kaya semkhrabasu tribal khula sigi genuine demand sing asi hauzik phawba thabak oina pangthoktri Maram aduna hiramasigi matangda Union Minister of State for Home Affairs Bandi Sanjay Kumar na khuthingjin biduna dimana sia thuba matamda pangthokna ba hona biu haina taksinki panba yabadi Union Minister amagi none khongchat manungda mafam adugi public leadersing amasung self help group ki luchingba kayagasu unaduna makhoina thengnariba khudongcha daba kayagi matangda interaction pangthokibani lanmi ki bedagi mioi lising taragani thoiro mayum thadokuna umangda lotna khre Myanmar gi huntagi lanmi sing na Meeeoi region gi pang Township ta changsilakpadagi mafam aduda laiba khunjali sing taragani thoirom anakpada laiba umang sing da thawai hingnaba lotna khre haina hunta lainga ki mayakta laiba Park Township People's Administration gi Humanitarian Department na fogdora khre masing yamlaba hunta lan mising na pang Township ta laiba khungang kaya gi yum sing mai thadokhibagal loina makhoi gi maral mathum kaya suhuran ki haina Humanitarian Department asina report tawrali Myanmar hunta gi Directorate of Defense Industry gi lanmi chamanga romna Meeeoi region gi Park Township ta ngarang kalam ahum thoktuna Myanmar lanmiga khusamnaduna chatminariba PU Soti militia member single loina township adu da jangsilakibani Myanmar hunta lanmigi thawong sing adu kibadagi township adu gi khungangda laiba yum lising ahum henbagi mioi lising taragani thoi henbana manak nakpada laiba umang singda refugee oina changda fam lauduna wana khangli hairi township adu da laiba mioi singna fongdorokpa warol amada township adu gi nongpok thangbada laiba Onto Tongsu village da laiba yum sing Myanmar hunta lanmi na ngarang mai na tumna thadokre hairi Park Township People's Administration gi warol amada township adugi kha thangba awang thangba amasung nongchup thangba saruk sing khudum chansinna bagi dama hunta lanmi na operation chathaba hokre hairi Bosnia da laiba retirement home mai chakpada mioi taragama thoi sikre Bosnia Herzegovina gi awang nongpok thangba da laiba retirement home ama mai chalakpada mioi taragama thoi sikre amasung kunthra na so panangkre haina authority gi maike digi fongdoragli Bosnia gi Tuzla town da laiba retirement home adugi terrace over floor da ngarang numidang khangawdana mai horakpadagi laibak thiraba thodo adu thokhibani hairi firefighters sing na mafam adugi police medical worker employee amasung mafam sing adugi mioi singal loina na mai kanbagi thabak chathakibaga loina na soglaba mioi kullom makha taba layeng gi damak medical center sing da pukre haina police ki wangang loi amana fongdoragli matau karamna mai adu chaklakhibano haibadu khangba ngamkhidabaga loina na laiba adugi Prime Minister Narmin Niksik na thodo adubu yamna laibak thibani haina fongdoki official singna thamlakhiba warol amada mai adu matau karamna chaklakhibano haibagi matangda thigatpagi thobak sing hauragani hairi Retirement home adu da laibi nupi amana fongdorakhibada mahangna building adugi home suba floor da tumlingai da ate akai makhol ama tarakpadagi hawalakpada mai adu chaklamba ukhibani hairi retirement home adugi luchingba Mr. Bakalovic na mai chakpada khudongthiba nanglaba sing adu masak khangkhibaga loinana retirement home adugi luchingba oibadagi toknaba firepsu lokre nagi astronaut sing malemda halakpada thengtharagani Chinese media Chiangong space station da
ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯂꯩꯈꯤꯕ ꯆꯥꯏꯅꯥꯒꯤ ꯁꯦꯟꯖꯧ 20 ꯃꯤꯁꯟꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯍꯨꯝ ꯉꯁꯤ ꯃꯥꯂꯦꯝꯗ ꯍꯜꯂꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯑꯗꯨ ꯁ꯭ꯄꯦꯁꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡꯅ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐꯇ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯃꯥꯂꯦꯝꯗ ꯍꯜꯂꯛꯄꯗ ꯃꯇꯝ ꯈꯔ ꯊꯤꯟꯊꯔꯒꯅꯤ ꯍꯥꯏꯅ ꯆꯥꯏꯅꯤꯖ ꯁ꯭ꯇꯦꯠ ꯃꯦꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯊꯥ 6ꯒꯤ ꯃꯤꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝꯗ ꯍꯜꯂꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯍꯨꯝ ꯑꯗꯨ ꯑꯣꯔꯕꯤꯠꯇ ꯂꯩꯕ ꯐꯠꯇ ꯍꯥꯎꯗꯤꯒꯤ ꯑꯄꯤꯛꯄ ꯃꯆꯦꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤꯕ ꯃꯔꯝꯗꯒꯤ ꯃꯥꯂꯦꯝꯗ ꯍꯜꯂꯛꯄꯗ ꯃꯇꯝ ꯈꯔ ꯊꯦꯡꯊꯔꯒꯅꯤ ꯍꯥꯏꯅ ꯆꯥꯏꯅꯥ ꯃꯦꯟ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯒꯤ ꯋꯥꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯟꯖꯧ 20ꯗꯒꯤ ꯁꯦꯟꯖꯧ 21ꯗ ꯃꯍꯨꯠ ꯁꯤꯟꯅꯕꯒꯤꯗꯃꯛ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯍꯥꯟꯅꯅ ꯊꯨꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨꯒꯤ ꯍꯛꯁꯦꯜꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯍꯟꯗꯅꯕ ꯑꯃꯁꯨꯡ ꯃꯤꯁꯟ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯦꯟꯖꯧ 20ꯒꯤ ꯃꯤꯁꯟ ꯑꯗꯨ ꯉꯁꯤ ꯃꯥꯂꯦꯝꯗ ꯍꯜꯂꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯗꯨ ꯌꯩꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯊꯣꯔꯤꯇꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯗꯕꯒ ꯂꯣꯏꯅꯅ ꯆꯌꯣꯜ ꯑꯁꯤꯗ ꯃꯥꯡꯖꯧꯅꯅ ꯏꯁꯨ ꯑꯃꯠꯇ ꯈꯪꯍꯜꯂꯛꯄ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯃꯦꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤ꯫ ꯑꯦꯔꯣꯁ꯭ꯄꯦꯁ ꯑꯃꯁꯨꯡ ꯁꯥꯏꯟꯁ ꯀꯝꯃ꯭ꯌꯨꯅꯤꯀꯦꯇꯔ ꯌꯨ ꯖꯨꯟꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯄ꯭ꯂꯥꯟ ꯕꯤ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯁꯤ ꯃꯥꯂꯦꯝꯗ ꯌꯧꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯏꯖꯔꯦꯜ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯁꯦꯇꯂꯔꯁꯤꯡꯅ ꯍꯧꯈꯤꯕ ꯊꯥꯗ ꯋꯦꯁ ꯕꯦꯡꯛꯇ ꯂꯥꯟꯗꯥ 2,350 ꯆꯠꯊꯗꯨꯅ ꯑꯣꯟ-ꯅꯩꯈꯤ꯫ ꯔꯤꯄꯣꯔꯠ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯀꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯔꯤꯉꯩ ꯃꯔꯛꯇ ꯏꯖꯔꯦꯜꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯤꯕ ꯋꯦꯁ ꯕꯦꯡꯛꯇ ꯏꯖꯔꯦꯜ ꯐꯣꯔꯁ ꯑꯃꯁꯨꯡ ꯋꯦꯁ ꯕꯦꯡꯛꯇ ꯅꯝꯗꯨꯅ ꯂꯩꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ 2,350 ꯆꯠꯊꯗꯨꯅ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤ ꯍꯥꯏꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯀꯣꯂꯣꯅꯥꯏꯖꯦꯁꯟ ꯑꯦꯟꯗ ꯋꯥꯔ ꯔꯦꯖꯤꯁꯇꯦꯟꯁ ꯀꯝꯃꯤꯁꯟ (CRRCꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ CRRCꯒꯤ ꯂꯨꯆꯤꯡꯕ ꯃꯨꯑꯥꯌꯠ ꯁꯟꯋꯥꯟꯅ ꯉꯁꯤ ꯊꯝꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯏꯖꯔꯦꯜ ꯐꯣꯔꯁꯅ ꯋꯦꯁ ꯕꯦꯡꯛꯇ ꯂꯩꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁꯤꯡꯒꯤ ꯃꯊꯛꯇ ꯐꯨ-ꯆꯩꯕ ꯑꯃꯗꯤ ꯃꯤꯍꯥꯟ-ꯃꯤꯄꯨꯟ ꯌꯥꯎꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯃꯁꯨꯡ ꯑꯣꯂꯤꯚ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯄꯤꯈꯤꯕ ꯌꯥꯎꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ 1,534 ꯆꯠꯊꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯔꯥꯃꯥꯜꯂꯥꯍꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ 292, ꯅꯦꯕꯂꯨꯁꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ 112 ꯑꯃꯁꯨꯡ ꯍꯦꯕ꯭ꯔꯥꯟꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ 101 ꯊꯣꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ CRRCꯅ ꯈꯣꯝꯖꯤꯟꯕ ꯑꯣꯀꯨꯄꯦꯁꯟ, ꯚꯥꯏꯑꯣꯂꯦꯁꯟ ꯑꯦꯟꯗ ꯀꯣꯂꯣꯅꯤꯌꯦꯜ ꯑꯦꯛꯁꯄꯦꯟꯁꯟ ꯃꯤꯖꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯊꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯦꯁ ꯕꯦꯡꯛꯇ ꯅꯝꯗꯨꯅ ꯂꯩꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁꯤꯡꯒꯤ ꯃꯊꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ 363 ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯀꯝꯃꯤꯁꯟꯅ ꯐꯣꯡꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯦꯁ ꯕꯦꯡꯛꯇ ꯅꯝꯗꯨꯅ ꯈꯨꯟꯗꯥ-ꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯈꯣꯡꯒꯥꯎꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯝꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯅ ꯊꯧꯔꯥꯡ ꯇꯧꯕꯅꯤ ꯍꯥꯏꯈꯤ꯫